ꯆꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯁꯥꯎꯟ ꯅꯨꯡ ꯀꯃꯥꯏꯅ ꯇꯧꯏ ꯃꯌꯥꯝꯅ ꯅꯍꯥꯟꯒꯩ ꯎꯗꯕ ꯀꯨꯏꯔꯦ ꯗꯥ ꯔꯣꯖꯦꯁꯇꯣ ꯀꯩ ꯃꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅ ꯍꯪꯉꯛꯄꯗꯣ ꯀꯩꯃꯤ ꯂꯥꯛꯑꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯍꯥꯏ ꯑꯩ ꯂꯥꯛꯑꯦꯅ ꯊꯝꯕꯤꯔꯛꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯍꯥꯟ ꯍꯦꯛꯇ ꯃꯥꯡ ꯊꯥꯏ ꯁꯄꯅꯥꯒ ꯐꯔꯨꯛꯀꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯦ ꯂꯥꯏꯐꯇ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯥꯔꯁ ꯚꯤꯌꯨꯋꯔꯁ ꯑꯣꯏꯕꯅꯦ ꯍꯥꯏꯌꯦꯅ ꯊꯝꯃꯛꯏꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯐꯦꯟꯁꯨ ꯑꯗꯨꯝ ꯉꯟꯅ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯦ ꯍꯟꯗꯛꯇꯤ ꯍꯥꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯈꯥꯡꯉꯦꯝꯕꯝ ꯑꯕꯦꯁꯨ ꯍꯥꯏ ꯑꯦꯝꯗꯤ ꯅꯍꯥꯛ ꯆꯥꯛ ꯆꯥꯕ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯥꯕ ꯆꯥꯔꯦ ꯍꯣꯏ ꯉꯥꯟꯊꯣꯏꯕ ꯀ꯭ꯔꯤꯁꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯦꯟꯁꯦ ꯁꯠ ꯁꯠꯅꯦ ꯂꯥꯛꯏꯁꯦ ꯁꯔꯖꯨ ꯅꯣꯡꯊꯣꯡꯕꯝꯅ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯅ ꯊꯝꯕꯤꯔꯛꯏ ꯊꯕꯛ ꯌꯥꯗꯗꯅ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯦꯅ ꯄ꯭ꯔꯀꯥꯁ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯕꯒ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯣ Hi, how are you? We are fine, we are good, very good. Hi bro. Masih dah nak hale. Abas ku sam. Abas ku sudah ram noceri. Kami laroi dra. Hawaii gay romaga. Sorry. Kami laroi dra na hangai kami se matam khara ngai minarase season amadi loigre ko atopa season do mungai ka khara lerga yengminase. Kaimi makha kaidawai tharak toilo ngaibda amdre akhoi se season amamam loibo khudingi akhoina break amamam lobje have tare aduna break si tharingai manung sida anoba wari anoba kano plot sagatoi aduna sagatpagi matamdo lawjabo oina akhogi writer na wari sumaina hujik tawriba marakta mate ki akhogi kanogi short animation natraga wari matek sigu mayam asi mayam adum support tawbiyo yam fazana support tawbi akhogi yang athawbagi mayam view fazana adum yengbi mayam adum support tawbiyo Rojesh noi khatle hai aise kano tawi hangtak ti sakra fazana sare aduna ai sakya handare ba ko sum pham lai badina hangtak ti amuk normal dam sakhala ba aduni ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯑꯝꯇ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯅꯦꯕ ꯅꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯅꯕ ꯏꯌꯥꯔꯇꯦꯜ ꯁꯤꯝ ꯅꯧꯅ ꯂꯧꯖꯔꯦꯅ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤꯗꯣ ꯅꯦꯠ ꯌꯥꯗꯦ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯐꯔꯨꯛꯀꯤ ꯊꯋꯥꯏ ꯈꯨꯌꯥꯎꯁꯤ ꯑꯇꯥꯡꯕꯅꯦ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯒꯠꯆꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯧꯖꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯊꯨ ꯄꯥꯏꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯗꯦ ꯋꯥꯔꯤ ꯑꯣꯏꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯔ ꯂꯩꯔꯝꯕꯅꯤꯅ ꯃꯗꯨ ꯁꯣꯏꯈꯤꯒꯗꯧꯕ ꯉꯥꯡꯈꯤꯒꯗꯧꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯁꯦꯛꯁꯟꯅ ꯐꯤꯜꯇꯔ ꯇꯧꯔꯒ ꯑꯈꯪ ꯑꯍꯩꯒꯤꯁꯤꯡ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯤꯁꯔꯁ ꯇꯧꯖꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯊꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯄꯪꯊꯥ ꯊꯥꯖꯟꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯚꯤ ꯑꯣꯏꯔꯕꯅꯤꯅ ꯃꯈꯜ ꯃꯊꯦꯜ ꯈꯔꯁꯨ ꯋꯥꯔꯤ ꯑꯇꯩ ꯈꯔꯁꯨ ꯁꯨꯝ ꯊꯥꯖꯕꯅꯤ ꯈꯔ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯈꯔ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔꯅ ꯍꯪꯕꯤꯔꯛꯑꯦ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯀꯩꯃꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯦ ꯍꯥꯏ ꯃꯤꯠ ꯈꯔ ꯄꯣꯝꯃꯝꯗꯧ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯑꯩꯗꯤ ꯑꯣꯟꯂꯤ ꯀꯩꯃꯤꯒꯤ ꯐꯦꯟꯅꯦꯅ ꯊꯝꯕꯤꯔꯛꯏꯀꯣ ꯀꯩꯃꯤꯒꯤ ꯐꯦꯟꯅꯦ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯛꯁ ꯑꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯀꯩꯃꯤ ꯉꯥꯏꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯤꯡꯁꯤꯁꯨ ꯌꯦꯡꯕꯤꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯦ nungaribro full support thank you Herasanda makha hapira o hai soidna akhoi tamna cover tawnaba honajage ꯑꯩꯅ ꯊꯥꯕꯗꯤ ꯌꯦꯡꯕꯤꯗꯦ ꯕ꯭ꯔꯣ ꯈꯔ ꯋꯥꯔꯧꯒꯤ ꯇꯧꯏꯀꯣꯅ ꯊꯝꯃꯛꯑꯦ ꯁꯤꯌꯔ ꯀ꯭ꯔꯤꯌꯦꯁꯟ XML ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕꯅ ꯎꯗꯕꯒꯤꯅꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯅꯥꯎꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯩꯃꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯁꯤꯁꯇꯔ ꯀꯩꯃꯤꯁꯦ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯤꯠ ꯀꯨꯃꯥꯔ ꯋꯥꯏꯈꯣꯝꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯄꯨꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯌꯦꯅ ꯊꯝꯕꯤꯔꯛꯏ
Thank you very much. Hoi adum mityeng tabiyo sidagi hena nungai ba kaya ama puduna laksage. Pamine nungai, thank you. Adum yengbibagi. Kay mise. So in some, I like your behavior. Sukas, thank you. Kay mathel charage na hang thamire ko. Mathel hawai iromba, pan iromba, matam so oi hojik se. Ai ni chamthong chare. Yam nushi brother ga sister ga say thank you adum nushi biu. Nahan gi yang thobdo adu ji makha puthoro haidana adu ji khoi du makha semi ba script tharaga dum leirabane magi tongan ba wari leiri ba ko hinchabi haidar yang thobido mana kamai ola khibna hai ba yam nungai ba wari leiri adu dum mayam na ngai biramu adu na tabe am nungai ba inge leena maitei gi wari amasu semjari sisu dum phajagani na khalle mya inge leena khoina hujik wari ama paijari akoi gi creator na writer na anobo pukhalakpa wari ni yam nungai gani na khali hai aku padi haidok saroi ge ado yam ba adugumba wari amani kano inge lei ko wanupi amagi mana thengna ba awaba haiba tare masa phajabi nupi ne ko masa phajabi nupi ne adana taku taranga khara yawa dawri ado mayam yingna se hai abem puyam how abem su sangbire e taram nok cheri Rojesh se kai lamdagi birabano na hayam tam khumbi ai urem mamdagi ne mayam Hirachandra episode se khar thuna thagat piro hojik thoi balan sigi wari sigi amaro ye thagat charake adum phajana mayam feedback amdi comment yam phajana pibire akoi loina pajai yam harau se feedback singa to ado beauty yam hande ko no yam yeng da ba beauty akoi gi laibang ning bogi wari se heta yeng de khara nahar singi marakta hai tare ko adum yeng ning mo khara wat paman so adum akoi na mami go phange view da adum khangi adum khara atai da adum khara yengaga beer sa ko go do yam phajan yeng hi do laibang ning bogi matang simadi kitang adum wat pa do na towe adum comment yam bajai view watcher ga su comment faja picture aduna khoi dum sem da badi tawroi khoi gi pandam ni dum sem gani adu mayam na khoi na haning badi mayam sum yeng biyo na haibani aroki asang na sem ta ka thok PUPU folk TV mayam gi pen na ba honari aduda su pen da ba kaya phongdokli aduga PUPU folk TV awabadi kanada pawdam gani adubu mating pangba ngamdra phaw noi gi awabadi saru ya jari na ok mo pharo na tha lepa laitana akoigi content amadi live every khuding ma thawai yauna yengbiba adumba mane viewer amani akoina feedback amadi thawai yauniba dubo akoina tarano seri hagachari ko hoi koi ga wa babu kai shulai te da faro mayam gi pen na ba mayam na nungsibi ba sida dum koi pen thok chari bane ngashidi Rojesh ko na laptop bi re na thamai ko yam nungai che Sonam mai moirang lei mane college dei mana bi dei yengi ne che Sonika marang o moirang lei ma aya dum yengo ngasi de lab ai mamang da su nang ne khangau de ba ko ado ngasi sumai na nang ne harak pa siam phare lab loi ro yengo Sukas blogs, please Rojesh subtitles in video. I cannot understand Manipur language. We used to put subtitles in early videos, but due to some inconvenience and due to the rise in number of our contents, we are not able to do that in the moment. But we are looking forward to that, and we'll make sure that subtitles are available in near future. हाँ ना जहाँ आप जहाँ में बकोगी भी subtitle से को apa nih aku video semuanya aku lagi pasti nak apa wah dunia ni jadi adu happy ngai dah atau petha fakta tapthar kata wa tu lagi comment kira di kalam kata wale Naku ini ki voice yang phasai Rakesh ko nung mayum na thambirak pani thank you very much
super thanks, welcome. And also thank you for keep watching our videos and contents. Even though you do not understand the language, we are looking forward to put the subtitles on our content. Iyamba Hera Chandra makha upload tawbiro yam nungaijeye na thambirei ko. Hoi soidana adum upload tawjarake ngaibiramo. I am full support kaimi abas ku shamna thambirakpane. Hoi kaimi se amna dum yamna nungsibi adumak nungsibiyo. Thagatsari. Hera Chandra gi episode hapiro ngaibada ware channel asibu sumai pakpa matam sangna miyam gi seba tawbiyo na thambirei litpa khumana na username leibamana. Hoi ekhoi makha taba semjari etopa wari su TV gi content lakpanina makhal mayam ama shemaga leibasina khoi Hera Chandra direct focus piraga leibado ngamdabagi matam khar lobane adugi su waro bigano adubu channel sibu dum support tawibagi damakta su thagachari. Sonam Sawanam Chubi views ki hantaba tabane maramdi khamba thoibi makha ablagla di views yamlakani na tadi khamba thoibi gi fan ni ko admai tawdana siga manana kaimi gi fan kaimi hapak tragadi koi kitang bit halenga hai mi ya Hera Chandra gi su lei Hera Chandra gi admaina wari khuding maki kauba jingchang la phoso koi amuk khaktani hapsagi do ador musu magi fan khar lei ador moina su dum haibiro maina tongan ba babo ki tongan ba group khar lei hai tare akoi gi khamba thoi pam group kaimi ni na pam ba to ba hapaning da ba kaimi khaktang to honing group am sule maina group mayam se loina amamam ta gi oina fulfill de tawba ngamdre ado chauna yenga kanda point majority mayam gi oni yenga kanda amagi su loina khaga pembi na ba hai tare ado makhal mathil suna bhapsar sana machawai nam se comment khuding ge dum tawbirak pane khamba thoibi na akoi sana machawai nam yam yengning bagi support tawbi bagi ne haiba khangjai waro bigano matam de khitang ai bio mamang gi lat su dum haijagre hojikti TV channel ola bani na video se ama khatang semaga leibase yarakta khamba thoibi ngakta dum semaga leibasi su TV da dum thaba yaba nate aduna tongan makhal gi program kya ma semjabane sina maram orakan matam khradi chonda halle adubo khoi khamba thoibi su aduma puragadi lakhini sonika bantu yengi che yam nungsi aidi adum yawning bani class toring ai de hekta yengba phangog de ngasi di loi phaw yenge o moyang leima hoi adum yengo class loi rabani na class taw na de yengu no ko farukna PUPU folk TV da awaba kaya leirasu lotsilabani ai khangjai edit tawba animation semba kaya wai haibasi PUPU TV lakpada bro Rojesh na semba wari likre aduna khangjai na farukna thambira ai adu koi gi hawbada yengbirako faruk yam toina live khuding mak yengbiba miss tawdaba wari khuding mak taba video khuding mak yengba mi ema oibagi akoigi side dagi jo akoina hona jariba awaba khangbi mana thambire pa kano hai tare akoigi hona zaman je khangbi bagi thambira bo hai jiro akoina haninga leitan thaga jari paru dialogue ta tawbiro wana hare dialogue ta tawbi dialogue ngasidi dialogue ta se habadi daro je su tang na dum yawi lab se aduna khara yamna kino to la dialogue khram ta halo na phai ko comment se adum chitha ba khot padi dum yawram ga da male do me waro bigano kaimi se this one na thagat pi wo soidena yenga se adumakti kitang wana thokadaba male adubu ngai minarase kaimina loina dai phajai adubu support ti loi mak tawjai na thambire thank you maina content video de mak support taw biba ti da mak yam harause yam nushi thank you dialogue layer di ta to sia mate entang taw jage kaiminga panthoi bagi hai tare khara sang taw di noi taw ni ising chawbana ipan kaimi na kaurak pagi kaimina di ising chawbase ma chawra kanda udringai di mak khonjel tar kanda kumak pamatang gi dialogue ni kanano
Kanano Aingonda hanjin kauribase kanano Ipan kaimi taribo khonjel se aikhoi tachaugi khonjel soidana oiramgani sumaina panthoibana mu masak tapagi wane kanota kaimi da pan mayambagi haitare khonjel ne ising chawbadi khoi lab sida yaudre ising chawbana topa subas thokchomana mana adumai sajabane theater artist amana do matung dadi mayam loina suhalla ka da wai kum tawraga dialogue se adumai loina tahanjage kaimi gi makha khai hitang ta jaraki ge tamina singa ngairaga sapana uye nang changakpa ngasi khara thengi o thaba ngo chathore haiba shikai de adum yabaga changbira ise ai tawjarke ma'am Ising chawba Nanga aikhoiga kuina amtanga tawjarke ma'am Ising chawba Nanga aikhoiga kuina kaina rubana Ichabu masak khangludre Nang aibo waroganu ko sumaina kaimina hai ma'am yengaga di tabiramagani sigi tangkak asida ising chawbana so among magi pakum kumakpani ado ising chawbati yaudre ma yawbu numit amda soidana tahanjarake kaimigi makhang jatharake Ising chawba kapkanu se Nanaw nupa panthoibaga Aikhoi anina sanglaba matam ase Nanggi khungul lirakpani Ngasidi lining thau ipa ibungona janbire Ngasidi nanga aikhoiga amuk hanna unare ana sumaina harawa phongdoga yamna mabungning siba yam emotional loiba matang takagamani haita hai yam nokninge yam sunungsiye thamire thagachari ngasi dum dialogue smai tari ngai da comment kan ba khara dum yaure sigi damakta sum yam ngak piyo yam nungai ji che da ngasi dai hobada yaw phangaude na sapana na thame sapana ke shukai de loyam dai do shum changai se khanba thoi bise khara tuna thagat piro na abem na thambira e hoi abem yariba makai akhoi tuna hamna bona jage kai mathal charage che sunamga darjeska hawai iromba ai kangsoi sao chamthong thong ba chare chena nigi life da khonjel taba phangjare ai life my sisi de Suka's blogs I'm sorry to tell you this but I cannot briefly even briefly say about it so but I hope everything sort out in near future and everything comes back to normalcy and you might visit at that time not at the moment as you had mentioned earlier in this comment ai udre karma comment no kan Sukas khamba thoibi khara thuna thagat pira o che amadi dada khamba thoibi gi mayamna toina haibirakpado akoi adum loksinjare tasinjare yam thun ha na bona jare ina akoi su adum soidana ba hakka charkani haiba mafam si thamjage chumi bro hera chandra khamba thoibi aje du bumarak ta kaimi ha padum na khamba thoibi sa pa yai aishu notification ngai bada waje adu ba top notification lak padi waro bino yeng jadre sana macha smai to bane khamba thoibi gi wari sidi khara naina ba ma change kaimi lai habadi nate kaimi na khoina khoigi creator khoigi oja sina khut thajabane aduga khamba thoibi jidi hana dagi lerakpa wari paring amane khoina lane ta pangsem semjan basu yadaba ko aduna maram moiraga kaimi gena jana yana ani hapkibdo dumaina hapadi yai adu khamba thoibi de kitang luna thoe dialogue to resu lui magi wari paring ju chummi lali na bawak ta myam leibase sina maram moira ka dai khoida matam khara logjabane sigi damakta su waro bigano haina thamjage khoigi site ge kawa sing sala pado karam kan thagalak tuino khaurang na ngairi kawa sing sang la baje nomadi soidana thagalakani haiba mafam si thamjage hoi aduga kaimi makha laklarodra na pakhatpa isil nau singi mafam dasu ma sungsoi soidana kaimi season 7 lakani marak sida wari khara akoina thagat chabani o sisu dum support tobiyu
ꯕꯤꯌꯔ ꯆꯥꯛꯀꯧꯕꯒꯤ ꯃꯑꯣꯡꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯉꯁꯥꯏ ꯀꯃꯦꯟ ꯑꯃ ꯎꯒꯤꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯦꯝꯖꯔꯤꯁꯤꯀꯣ ꯑꯗꯨꯝ ꯏꯪꯉꯦ ꯂꯩ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃ ꯊꯦꯡꯅꯈꯤ ꯃꯗꯨ ꯀꯃꯥꯏꯅ ꯍꯣꯏ ꯑꯗꯨꯝ ꯏꯪꯉꯦ ꯂꯩꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯃꯊꯦꯜ ꯑꯃꯅꯤ ꯕꯤꯌꯔ ꯆꯥꯛꯀꯧꯕꯗꯨꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯔ ꯐꯥꯒꯤꯁꯨ ꯈꯔ ꯌꯥꯎꯕ ꯑꯗꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯤꯅ ꯁꯤꯁꯨ ꯃꯊꯦꯜ ꯑꯃꯅꯤ ꯃꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯩꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯁꯨ ꯉꯥꯏꯔꯦꯀꯣ ꯍꯤꯌꯥꯡ ꯑꯊꯧꯕꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯄꯥꯔꯠ ꯀꯟꯅ ꯁꯦꯝꯃꯤꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯖꯕꯤꯔ ꯈꯥꯟ ꯔꯣꯖꯦꯁ ꯅꯨꯡꯉꯥꯏꯌꯦ ꯔꯣꯖꯦꯁ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯏ ꯌꯧꯔꯒꯦ ꯈꯪꯗ꯭ꯔꯦ ꯑꯣ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯂꯦꯞꯈ꯭ꯔꯦ ꯆꯦ ꯃꯈꯥ ꯄꯤꯔꯛꯑꯣ ꯆꯦ ꯗꯗꯥ ꯍꯧꯖꯤꯛ ꯋꯥꯠꯈꯤꯕ ꯊꯥꯒꯠꯂꯝꯃꯒ ꯂꯣꯏꯈꯤꯗꯕꯁꯤꯡꯁꯤꯒꯤ ꯀꯃꯦꯟꯅꯦꯕ ꯑꯗꯨꯝ ꯑꯅꯝꯕꯅ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣই ꯍꯣꯏ ꯁꯄꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯦꯝꯃꯤꯕ ꯌꯥꯝ ꯀꯟꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯀꯩꯃꯤ ꯃꯈꯥ ꯆꯠꯊꯕꯤꯔꯛꯂꯔꯣꯏꯗ꯭ꯔꯥ ꯌꯥꯔꯒꯗꯤ ꯃꯈꯥ ꯑꯦꯄꯤꯁꯣꯗ ꯊꯥꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯑꯩꯅ ꯔꯤꯌꯥꯖꯨꯗꯤꯟ ꯑꯔꯤꯕꯝꯅ ꯊꯝꯕꯤꯔꯛꯏ ꯀꯩꯃꯤ ꯁꯣꯏꯗꯅ ꯃꯈꯥ ꯆꯠꯊꯔꯛꯀꯅꯤ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤ ꯈꯔꯁꯤꯁꯨ ꯑꯗꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯂꯥꯛꯀꯅꯤ ꯃꯥꯗꯤ ꯑꯦꯛꯁꯟ ꯑꯦꯗꯚꯦꯟꯆꯔ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯊꯦꯜ ꯂꯣꯏ ꯁꯨꯔꯕ ꯀꯩꯃꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯀꯥꯏꯍꯟꯗꯅ ꯑꯗꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯄꯨꯔꯛꯀꯅꯤ ꯔꯥꯏꯇꯔꯅ ꯑꯦꯝ ꯁꯜꯃꯥꯟ ꯑꯩ ꯆꯝꯊꯣꯡ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯆꯦ ꯑꯃꯗꯤ ꯗꯗꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦꯅ ꯅꯥꯎꯕ ꯍꯦꯡꯕ ꯑꯃ ꯊꯝꯃꯦ ꯊꯥꯒꯠꯆꯔꯤ ꯅꯥꯎꯕ ꯀꯩꯃꯤ ꯃꯈꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯑꯗꯣ ꯑꯩꯁꯨ ꯄꯦꯟꯗꯕ ꯍꯥꯏꯖꯕꯅꯤ ꯋꯥꯔꯧꯕꯤꯅꯨꯗꯣ ꯈꯝꯕ ꯊꯣꯏꯕꯤ ꯈꯔ ꯊꯨꯅ ꯍꯥꯞꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯇ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯁꯨꯝ ꯍꯥꯏꯔꯛꯄꯗ ꯋꯥꯔꯧꯕ ꯁꯥꯎꯕ ꯀꯩꯝꯇ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝꯅ ꯆꯃꯝꯅꯔꯤꯗꯣ ꯑꯗꯨꯗꯣ ꯈꯪꯍꯟꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅꯁꯨ ꯁꯥꯎꯔꯒ ꯋꯥꯔꯧꯔꯒ ꯍꯥꯏꯕ ꯅꯠꯆꯗꯦ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯂꯤꯟꯂꯥꯏ ꯄꯧꯕꯤꯂꯥꯏꯒꯤꯁꯨ ꯍꯪꯕꯤꯔꯛꯏ ꯑꯗꯨꯒꯤ ꯍꯪꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯀꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯏꯗꯅ ꯃꯈꯥ ꯆꯠꯊꯔꯛꯀꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯚ꯭ꯌꯨ ꯈꯔ ꯍꯟꯊꯕ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯐꯦꯟꯈꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣই ꯌꯥꯔꯤꯈꯩ ꯑꯌꯥꯝꯕ ꯀꯚꯔ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯐꯔꯛ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯋꯥꯔꯤꯅ ꯃꯔꯝ ꯑꯣꯏꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯒꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯈꯔ ꯊꯦꯡꯅꯕꯒꯤ ꯊꯥꯒꯠꯂꯛꯇꯕ ꯃꯈꯥ ꯇꯥꯔꯛꯇꯕ ꯋꯥꯔꯤ ꯑꯃꯅꯤꯗꯤ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨ ꯅꯠꯇꯕ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯄꯥꯎꯕꯤꯂꯥꯏꯁꯤꯗꯤ ꯄꯥꯎꯕꯤꯂꯥꯏꯒ ꯂꯤꯂꯥꯏꯒꯁꯤ ꯋꯥꯔꯤ ꯇꯣꯡꯉꯥꯜꯂꯤꯀꯣ ꯄꯥꯎꯕꯤꯂꯥꯏꯗꯤ ꯂꯣꯏꯈ꯭ꯔꯦꯕ ꯄꯥꯎꯕꯤꯂꯥꯏꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯕꯅꯦ ꯍꯣꯏ ꯂꯤꯂꯥꯏꯕꯨꯗꯤ ꯂꯣꯏꯁꯟꯗ꯭ꯔꯤ ꯂꯤꯂꯥꯏꯁꯦ ꯔꯥꯏꯇꯔꯒ खिꯇꯪ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯈꯤꯕꯒꯤꯅꯦ ꯁꯤꯃꯁꯨ ꯋꯥꯔꯧꯕꯤꯅꯨ ꯃꯌꯥꯝ ꯏꯌꯥꯡ ꯑꯊꯧꯕꯗꯣ ꯅꯨꯡꯉꯥꯏꯅꯤ ꯍꯦꯟꯅ ꯔꯦꯛꯁ ꯍꯤꯗꯪ ꯃꯌꯨꯝꯅ ꯊꯝꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯝ ꯁꯥꯡꯕ ꯁꯦꯔꯤꯁ ꯅꯠꯇꯕ ꯋꯥꯔꯤ ꯑꯗꯨꯒꯨꯝꯕꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯃꯈꯥ ꯁꯝꯊꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯃꯊꯦꯜꯁꯦ ꯍꯟꯖꯟ ꯉꯁꯥꯏ ꯃꯌꯥꯝꯗꯤ ꯈꯨꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩ ꯆꯝꯊꯣꯡ ꯆꯥꯔꯛꯑꯦ ꯑꯃꯨꯛꯀꯁꯨ ꯍꯪꯉꯦ ꯍꯋꯥꯏꯔꯣꯟꯕ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯕꯇ ꯑꯣꯏꯕꯤꯌꯨ ꯑꯃꯨꯛ ꯆꯥꯎꯕꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯅ ꯌꯦꯟꯖꯥꯡ ꯆꯥꯕꯗ ꯃꯈꯜ ꯃꯊꯦꯜ ꯆꯥꯁꯤ ꯀꯩꯗꯧꯒꯦ ꯉꯥꯗ ꯆꯥꯔꯁꯨ ꯃꯍꯥꯎ ꯋꯥꯠꯄꯅꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯊꯥꯒꯠꯄ ꯈꯨꯗꯤꯡ ꯌꯦꯡꯁꯤ ꯌꯥꯝꯅ ꯐꯖꯕ ꯀꯃꯦꯟꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯦꯕ ꯁꯤꯁꯦ ꯏꯟꯖꯥꯡ ꯐꯅ ꯍꯥꯎꯔꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯏꯟꯖꯥꯡꯗꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯔꯁꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯆꯥꯁꯤꯜꯂꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯕꯣꯔꯤꯡ ꯆꯨꯔꯛꯑꯦ ꯍꯩꯅꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ
ꯃꯈꯜ ꯃꯊꯦꯜ ꯍꯤꯟꯖꯥꯡꯁꯦ ꯁꯤꯟꯗꯅ ꯆꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯁꯤ ꯃꯈꯜ ꯃꯊꯦꯜ ꯃꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯤ ꯃꯊꯛꯇ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤ ꯈꯒ ꯂꯣꯏ ꯈꯦꯠꯅꯕꯅꯤना ꯃꯌꯥꯝ ꯄꯨꯟꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒ ꯃꯈꯜ ꯃꯊꯦꯜ ꯈꯔ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯣꯏ ꯍꯥꯏꯕꯗꯤ ꯌꯦꯟ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦꯁꯦ ꯈꯪꯉꯝꯅꯤ ꯃꯌꯥꯝꯅ ꯊꯥꯎꯗꯣ ꯁꯨꯝ ꯆꯥꯁꯤꯜꯂꯛꯑꯁꯨ ꯆꯝꯊꯣꯡ ꯄꯥꯝꯕ ꯆꯝꯊꯣꯡ ꯃꯤꯁ ꯇꯧꯕ ꯅꯨꯃꯤꯠ ꯌꯥꯎꯕꯅꯤ ꯑꯗꯨꯃꯥꯏ ꯑꯣꯏꯅ ꯈꯜꯂꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯤꯡꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤ ꯃꯈꯥ ꯀꯌꯥꯁꯨ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯥꯔꯗꯤ ꯆꯦ ꯁꯣꯅꯤꯀꯥ ꯃꯣꯏꯔꯥꯡꯂꯩ ꯃꯣꯏ ꯐ꯭ꯔꯦꯟꯁꯇ ꯃꯣꯏꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯈꯥꯅꯁꯨ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯦ ꯉꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ Sukas, I am Muslim, so I love Manipur. We love Muslim and also come in Mumbai, brother. If I have the opportunity, I will surely come visit there. And yes, I like all people, regardless of their religion. I like all the religion, and I like all the viewers. Makha, Kaimi is the best. Kaimi ki comment je kwai hen bese mayam Kaimi ki comment aktani suk sang bese ngasi baw ta Kaimi lep ta na sathara isisu Kaimi ki fan mayam akoi ki Kaimi bu thawai yaung na yengbiriba akoi ki viewers mayam ki apamba du ki matung inani ngasi baw Kaimi sina lep ta na sathara isi haiba tare adubu wari haibasi ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯔꯛꯁꯤꯗ ꯋꯥꯔꯤꯁꯤ ꯐꯖꯅꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯃꯑꯣꯡꯗ ꯔꯥꯏꯇꯔꯅ ꯏꯕꯒꯤ ꯃꯇꯝꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯑꯃ ꯃꯊꯦꯜ ꯑꯃ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯆꯥꯕꯒꯤ ꯀꯩꯅꯣꯁꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯇꯣꯞꯄ ꯃꯊꯦꯜꯁꯨ ꯌꯦꯡꯅꯤꯡꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯊꯦꯜ ꯍꯥꯞꯆꯟꯕꯅꯤ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯏꯔꯕꯅꯤꯅ ꯇꯤꯚꯤꯁꯤꯗ एस आंगांदगी होरगा अहन फावबा लोइना येंगिबनिना मखल मथेलगी प्रोग्राम मयाम अमा सेमजबनी हाइबा तारे आई कमेंट खरा उहाउद्रे सोमदा याद दारजे जागी कमेंट हे कालिको ना सपना ना हाइबिरई मथांदै कालारोगे आई सुम उहाउदबनी हाइबा तारे खरा कमेंट से यामे Kaimi mangda urena Govind Thoksom haibirei Kaimi lakani soidan lakani mangda natna adom ubasu soidana phangini akoi husik writer wari kana sagali taibangda su rakini ba soidan urakini make the horror movie bro haibirei horror sudum horror su yang thobudo makha semdoini horror pamba akoi viewer section khar lei adugi su matungina aikoi su hapa ngamna hona jage adu ba akoi gi channel gi maroiba phungawari amadi viewers singi marakta angang yamna yamna hena kiba khangba adum su hapa nungai tabagi akoina kai mu hap taraga su kitang filter tawraga yam hena kiba khotpa yaudana maina hapsagi bani makha su maina tawrakpa yai thadi thagala khini aduga kitang di horror simadi masing yamna di ubu phangaroi habata hai hapaga su horror di waraga yam hena kibado aduna to khara di dum kiba meyam hena kibadi hapa mo nungai treba Didaga chichega live thabirak pabu haininga leitana harauje ahilna thambirakpani hoi sumaina dum toina adum thajarake Bro Rojesh dukan da no uzakre sabol banda so ya thengna biram gani ai adom line da yam toina challe hoi hoi uragadi adom hi hello hainasi viewers me mane adum kaubada ai ming sumain tawi ko le hara habidi username je kaktane akoina sakto phajana khangdeba si haire si sonika moyang le moiramani mabudi khange ado atai sudum hairo ba ai sapanane aduga adum khudam oina ai makamay farok ne sumai dum haibiro yes hoi akoina di
ꯁꯛ ꯈꯪꯖꯗꯕꯅ ꯑꯌꯥꯝꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯖꯩ ATMꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯁꯨꯝ ꯊꯕꯛ ꯆꯠꯄꯗ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯃꯤ ꯌꯥꯝ ꯌꯦꯡꯉꯦ ꯀꯩꯅꯣ ꯔꯣꯖꯦꯁ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯃꯤ ꯃꯈꯣꯟ ꯁꯥꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯃꯦꯁꯟ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯚꯤꯌꯨꯋꯔꯁ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯖꯩ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯍꯦꯟ ꯆꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒꯗꯤ ꯀꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯇꯥꯔꯦ comment khram thing sagi ꯆꯦꯆꯦꯒ ꯗꯗꯥꯒꯤ ꯂꯥꯏꯚ ꯉꯥꯏꯕꯗ ꯇ꯭ꯌꯨꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯉꯥꯏꯖꯔꯒ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯁꯝꯅ ꯀꯃꯦꯟꯁꯦ ꯌꯥꯔꯤꯈꯩꯗꯤ ꯄꯥꯕꯅꯤ ꯑꯗꯣ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯂꯣꯟꯖꯟꯅꯈꯤꯕꯅ ꯃꯤꯁ ꯇꯧꯕ ꯌꯥꯎꯔꯒꯁꯨ ꯋꯥꯔꯧꯕꯤꯌꯨ warobigana sapana ai comment kayam kaliko ai comment kaliko there is ai comment kasi kanana khang username se Sapna or tema sister na phungauri libsita bem nungai wari su maram marak ta thagat piyo ringkang mai wingama smile leba username habirak pani hoi marak marak ta dum hapcharake adum ngai biramo support wi bagi damak ta su thagat chari kaimi loiba yaroi ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤ ꯀꯩꯃꯤ ꯂꯣꯏꯕ ꯌꯥꯔꯣꯏ ꯀꯩꯃꯤ ꯃꯈꯥ ꯇꯥꯔꯛꯈꯤꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ ꯑꯇꯩ ꯂꯥꯏꯚ ꯊꯥꯔꯛꯄꯗ ꯍꯦꯛꯇ ꯌꯦꯡꯗꯦ ꯑꯩ ꯑꯗꯨꯕꯨ ꯆꯤꯆꯦ ꯍꯣꯏ ꯗꯗꯥ ꯍꯣꯏꯒꯤꯗꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯤꯜꯅ ꯊꯝꯕꯤꯔꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄꯦꯟꯇꯤꯡꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗ ꯎꯖꯕꯅꯦ ꯑꯩꯈꯣꯏ ꯃꯥꯃꯣꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯑꯦꯕꯦꯟ ꯀꯥꯔꯤꯉꯩꯗ ꯉꯁꯥꯏ ꯎꯒꯦ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯅꯤ ꯑꯩ ꯂꯥꯏ ꯌꯦꯛꯑꯦ ꯂꯥꯏ ꯌꯦꯛꯄꯒꯤ ꯃꯦꯇꯔꯤꯌꯦꯜꯁ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯈꯔ ꯂꯩ ꯑꯗꯨꯗ ꯊꯦꯡꯅꯕ ꯑꯣꯏꯔꯝꯒꯅꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯑꯝꯇꯪ ꯇꯥꯊꯣꯛꯄ ꯌꯥꯏꯅ ꯌꯥꯏ ꯗꯥꯏꯂꯣꯛꯁꯦ ꯗꯥꯔꯣꯖꯦꯁꯇꯣ ꯇꯥꯡꯅ ꯌꯥꯎꯕꯅꯤꯅꯀꯣ ꯗꯥꯏꯂꯣꯛ ꯈꯔ ꯌꯥꯝ ꯇꯥꯁꯦꯕ ꯈꯔ ꯁꯥꯊꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯂꯦꯟꯒꯨꯝꯕꯒꯤ ꯑꯝꯇꯪ ꯀꯥꯎꯂꯦꯟꯒꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒ ꯏꯉꯦꯂꯩꯒꯤ ꯋꯥꯔꯤꯗꯒꯤ ꯕꯟꯗꯤꯠ ꯑꯃꯒꯤ ꯚꯣꯀꯦꯜ ꯁꯥꯕꯤꯔꯁꯨ ꯌꯥꯕ My brother and sister, I have to go in my duty. Okay, have a nice day. We'll meet again. Bandit amtang kita those. Bandit taku akhoi lutpat tawba adugumba character ama yauri haiba ingele haiba anauba animation asida hapti bani ko villain gi role ni haijab tare madugi mati amtang lokhatsage sin khara phattabadagi lokhalaga taabana pai ꯌꯨꯝ ꯑꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯀꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯅꯤ ꯏꯉꯦꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯁꯤꯈꯛ ꯍꯥꯏꯖꯒꯦ ꯀꯩꯅꯣꯗꯤ ꯗꯥꯏꯂꯣꯛ ꯑꯃ ꯅꯤꯇꯪ ꯇꯧꯖꯒꯦ ꯑꯗꯣ ꯋꯥꯔꯤꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯁ꯭ꯄꯣꯏꯜ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤꯁꯤ ꯃꯇꯦꯛ ꯑꯃꯇꯪꯒ ꯇꯧꯖꯔꯛꯀꯦ ꯏꯇꯥꯎ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯆꯣꯞꯈ꯭ꯔꯦꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯦꯕ ꯃꯆꯥ ꯑꯃꯗ ꯊꯥꯖꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯥꯡ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯀꯃꯦꯟ ꯑꯃ ꯂꯩ ꯑꯗꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗ ꯁꯟꯗꯣꯛꯂꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯕꯨ ꯉꯥꯏꯃꯤꯟꯅꯁꯤ ꯃꯇꯝ ꯈꯔ ꯍꯥꯏꯕꯁꯤꯗ ꯑꯣꯏꯔꯦ ꯄ꯭ꯂꯥꯟ ꯆꯥꯛꯏꯁꯦ ꯑꯗꯨꯅ ꯑꯌꯦꯡꯕ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛ ꯇꯧꯕꯤꯗꯨꯅ ꯈꯖꯤꯛꯇꯪ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣꯅ ꯒꯣꯕꯤꯟ ꯊꯣꯛꯇꯣꯝꯅ ꯊꯝꯕꯤꯔꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯀꯦꯄꯥꯁꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯀꯩꯅꯣ ꯊꯥꯛꯇ ꯍꯣꯠꯅꯖꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯂꯦꯞꯇꯅ ꯉꯟꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯗꯨꯝ हनबदा मम्मी लेप्तना याम कन होनजरी अदुम मखा ताना सुमाइना अदुम लेप्तना होनबा ngamba ओइजगे अखोइ क्रिएटर याम कन होनरी
ꯑꯗꯣ ꯋꯥꯔꯤꯁꯦ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯃꯊꯦꯜ ꯈꯔ ꯑꯣꯏꯗ꯭ꯔꯒꯗꯤ ꯚꯥꯕꯣꯛꯀꯤ ꯀꯩꯃꯤ ꯈꯛꯇꯪ ꯍꯥꯞꯄꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯚꯥꯕꯣꯛ ꯌꯥꯝ ꯂꯩ ꯑꯇꯣꯞꯄꯁꯨ ꯈꯤꯇꯪ ꯍꯥꯞꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯌꯣ ꯍꯥꯏꯁꯦ ꯑꯗꯨꯝ ꯉꯥꯏꯕꯤꯌꯣ ꯍꯥꯏꯁꯦ ꯄꯨꯔꯛꯑꯗꯣꯏꯅꯦꯕ ꯍꯥꯞꯄꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤꯕ ꯃꯇꯝ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯕꯒꯤ ꯋꯥꯅꯤ ꯂꯣꯏꯅ ꯊꯥꯔꯛꯀꯅꯤ ꯃꯌꯥꯝ ꯌꯥꯏꯌꯦ ꯆꯦ ꯆꯦꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯑꯣ ꯁꯣꯅꯤꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃ ꯉꯁꯥꯏꯒꯤ ꯁꯤꯟ ꯀꯩꯅꯣꯗ ꯑꯃ ꯌꯥꯎꯕꯗꯣ ꯀꯌꯥꯅꯣ ꯑꯃ ꯌꯥꯎꯕꯅꯦ 13 ꯑꯅꯧꯕꯗ ꯕꯦꯟ ꯀꯩꯅꯣꯗ ꯏꯪꯉꯦ ꯏꯪꯉꯦꯂꯩꯗ ꯃꯥꯏ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯎꯃꯪꯗ ꯂꯥꯛꯄꯒꯤ ꯑꯃ ꯁꯤꯟ ꯀꯌꯥꯅꯣꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯕꯨꯛꯁ ꯑꯩꯅ ꯊꯥꯔꯛꯇ꯭ꯔꯤꯕ ꯖꯥꯠ ꯍꯥꯏꯐꯦꯠ ꯊꯤꯔꯛꯀꯦ ꯑꯣ ꯑꯩꯅ ꯊꯥꯔꯝꯗ꯭ꯔꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯁꯄꯅꯥ ꯌꯥꯝ ꯐꯖꯩ ꯗꯥ ꯔꯣꯖꯦꯁ ꯆꯤꯆꯦꯒꯤꯁꯨ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯁꯄꯅꯥ ꯁꯤ ꯇꯧꯔꯝꯈꯤꯔꯣꯏ ꯁꯤꯒꯤ ꯑꯅꯤꯁꯤꯗꯪ ꯇꯧꯁꯤꯀꯣ ꯁꯤꯅꯤꯁꯤꯗꯪ ꯇꯧꯁꯤ ꯌꯥꯝꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯋꯥꯔꯤꯅꯦꯕ ꯌꯦꯡꯉꯨ ꯏꯪꯉꯦꯂꯩ ꯃꯥꯡꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯁꯪꯇꯞ ꯃꯆꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯝꯗꯧꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯖꯒꯦ ꯁꯤꯒꯤ ꯃꯇꯦꯛꯁꯤ ꯈꯛꯇꯪ ꯑꯣꯏ ꯑꯗꯣ ꯌꯥꯝ ꯍꯦꯟꯅꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯋꯥꯔꯤꯁꯦ ꯈꯛ ꯁꯤ ꯗꯥꯏꯂꯣग ꯑꯅꯤꯁꯤꯗꯪ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯏꯪꯉꯦꯂꯩꯒꯤ ꯋꯥꯔꯤꯁꯤꯒꯤ ꯑꯣꯏꯅ ꯍꯥꯞꯇ꯭ꯔꯤꯕꯅꯤꯅꯕ ꯆꯤꯆꯦꯒꯤꯁꯨ ꯇꯥꯅꯤꯡꯉꯤ ꯍꯣꯏ ꯑꯩ ꯍꯧꯖꯤक ꯇꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯖꯔꯕ ꯗꯗꯥ ꯆꯤꯆꯦ ꯍꯣꯏꯗꯗꯤ ꯋꯥꯔꯧꯕ ꯐꯠꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯀꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯄꯗꯗꯤ ꯄꯥꯕꯤꯌꯣ ꯆꯤꯆꯦ ꯗꯗꯥ ꯄꯥꯖꯒꯦ ꯍꯣꯏ ꯁꯄꯅꯥ ꯑꯗꯨꯝ ꯄꯥꯗꯣꯏꯅꯦ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯄꯥꯗꯕ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯩ ꯗꯥ ꯔꯣꯖꯦꯁ ꯆꯤꯆꯦꯒꯤꯁꯨ ꯍꯧꯖꯤꯛ ꯇꯧꯍꯧꯈꯤꯗꯕ ꯑꯃ ꯆꯤꯆꯦꯒꯤ ꯇꯥꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯇꯥꯍꯟꯈ꯭ꯔꯦ ꯁꯄꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥꯏꯂꯣꯒꯁꯦ ꯊꯦꯡꯛ ꯌꯨ ꯑꯕꯦꯝ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯈ꯭ꯔꯦꯀꯣ ꯏꯕꯨ ꯐꯣꯛ ꯇꯤꯚꯤꯗꯩ ꯊꯥꯒꯠꯄ ꯑꯣꯏꯔꯗꯤ ꯀꯩꯃꯤ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯁꯨ ꯀꯩꯃꯤ ꯈꯛ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯉꯥꯏꯖꯩꯌꯦ ꯆꯦ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯁꯄꯅꯥ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯍꯣꯏ ꯃꯔꯨꯞꯀꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯇꯩ ꯈꯪꯗꯦ ꯕ꯭ꯔꯣ ꯔꯣꯖꯦꯁꯁꯦ ꯌꯦꯟꯕꯥ ꯈꯣꯡꯕꯗꯣ ꯑꯣꯐꯤꯁꯇ ꯂꯥꯛꯑꯝꯃꯦ ꯀꯩ ꯍꯥꯏꯅꯣ ꯑꯣꯐꯤꯁꯇ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯍꯨꯏ ꯈꯣꯡꯕꯗꯣ ꯌꯥꯝ ꯍꯟꯖꯤꯜꯂꯝꯃꯦ ꯌꯨꯝ ꯌꯨꯝ ꯍꯟꯖꯤꯜꯂꯝꯃꯤ ꯍꯥꯏꯗꯣꯏ ꯈꯟꯖꯩ ꯈꯤꯇꯪ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯣ ꯌꯦꯟꯕꯥ ꯈꯣꯡꯕꯗꯒꯤ ꯂꯥꯛꯑꯒ ꯍꯨꯏ ꯈꯣꯡꯕꯗ ꯍꯟꯖꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯂꯥꯛꯑꯒ ꯅꯨꯡꯗꯥꯡꯗ ꯍꯟꯖꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯣꯏꯔꯝꯒꯅꯤ ꯂꯥꯁꯇ ꯍꯥꯏꯁꯦ ꯍꯨꯏ ꯈꯣꯡꯕꯗ ꯍꯟꯖꯤꯜꯂ ꯑꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨ ꯍꯣꯏ ꯆꯨꯝꯃꯝꯃꯦ ꯇꯦ ꯍꯧꯒꯠꯂꯦ ꯂꯥꯛꯑꯦ ꯁꯤ ꯁꯨꯔꯦ ꯍꯜꯂꯦ ꯌꯨꯝ ꯍꯟꯕꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯑꯣꯏꯔꯦ ꯏꯪꯊꯝꯊꯥꯅꯤꯅ ꯍꯣꯏ ꯀꯃꯦꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ one of the favorite YouTube channels thank you ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯖꯩ ꯆꯤꯆꯦ ꯑꯃꯗꯤ ꯗꯗꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯕꯦꯝ ꯄꯨꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯕꯦꯝ ꯄꯨꯌꯥꯝꯕꯁꯨ ꯊꯦꯡꯛ ꯌꯨ ꯗꯥ ꯔꯣꯖꯦꯁꯀꯤ ꯈꯣꯟꯖꯦꯜꯁꯦ ꯇꯝꯕ ꯂꯥꯛꯄ ꯇꯥꯔꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯄꯅꯥ ꯑꯗꯨꯝ ꯇꯝꯕ ꯌꯥꯕꯒꯤ ꯃꯇꯥꯡ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯧꯕ ꯌꯥꯕꯖꯥꯠꯅꯤ ꯍꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯏꯟꯇꯔꯦꯛ ꯇꯧꯁꯤ ꯚꯣꯀꯦꯜꯁꯦ ꯍꯥꯏꯗꯤ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯦꯕ ꯗꯥ ꯔꯣꯖꯦꯁꯅ ꯁꯥꯔꯤꯁꯦ ꯃꯈꯜ ꯃꯈꯜꯅꯦꯕ ꯑꯗꯨꯅ ꯇꯥꯕꯗ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯣ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯔꯀꯥꯟꯗ ꯀꯩꯃꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ ꯗꯗꯥ ꯆꯤꯆꯦ ꯁꯦꯁꯝ ꯋꯥꯔꯤꯁ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏ ꯑꯩ ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯦ ꯍꯥꯏꯒꯗꯕ ꯇꯜꯂꯦ ꯉꯁꯥꯏ ꯃꯇꯝ ꯈꯔ ꯉꯥꯏꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯄ꯭ꯂꯥꯟ ꯆꯥꯛꯑꯦ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯈꯤꯇꯪ ꯉꯥꯏꯕꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯁ꯭ꯇꯥꯐꯁꯦ ꯋꯥꯠꯂꯦꯕ ꯌꯥꯝꯅ ꯇꯔꯦꯠ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯆꯂꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯃꯉꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯉꯥ ꯂꯦꯡꯗꯅ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯉꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯖꯥꯁꯤꯁꯨ ꯌꯥꯎꯔꯒꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ
yam nungai khonjel se yam male. Thank you. Dada ga chiche ga ga gidi pa de Surja Chandam uhodre karam boy dino. Pupu Folk TV yang lubasidi pura heloi okna bagi heloi okna badagi hena ngauram dorong male. Isa dagi chin dana tasing heloi okna rubana phabajani full support. Gobin Tokso yam hena ngaur ga di chatkinu yung gi mina saurakani Pupu TV da tawlay na adu Thagachari thawai yaungna yengbi bagi adum di support tawi haba phang sima thamjage segi Rojesh kaimigi khonjel da ising chawba thengnabagi matang da tawbirona ngasai da live da tawkiba dialogue mate amani adu so muka su tamina se hauzik ta changa ko iramgani ba mate amna tawjarke adu matang bi segi ona Ising chawba kaplanu se nanga aikhoiga matam koina kaina rubana isagi masak khangludre nang aibu waro ganuko sumaina haibagi matang da yauni Myam Pupu Folk TV member sing line nate robot sunate awaba phawri bai moi sumi ne khoi gi pena bona ni makak mayong paruk na thambirak bane mayong faru understanding lalai bi bagi damak adagi akhoi awaba khambi bagi damak ta hanana thagachari dadaga cheche ga gi khonjel se yang she cheche amadi dadabu matam pumbada mai pa pada oibiu ko sije dada ina thambirei abem puyam hoi thagachari atom pumna maktam hai phak poi jage leptana hona ba ngam jage myam support tawjari long pakang thank you aidi panthoi badu live te ying ninge che yardi mathang la te yawan biro panthoi base live ta anirak amura anirak autang yaw gi mane ani yaw gre no isin jaw ga pun mayam da autang di akoi na masak taksa boina yaman yam angang oiri ngang ma jane hojik ti jaw re hojik ti kharbu jaw re kai mi tong khara sapat oi kai mi ga loina ra ga dum bang ga jaw re moirang lai mai nong pa ne panthoi ba do Thank you SMM Manipuri TV Cici dana good afternoon luang pakang na thambire good afternoon khonjel yam phajai thagachari ipan kai mi gi khonjel da amta khunbiro dada please abem puyam ni kamaina khumni bem puyam abem puyam aikhoigi channel asida thagalakpa video khudingmak thawai yauna yengbiu support tobiu haiba wapam masi thamjage yam nungai tabada yam teren su yam laiye na thambire thank you kai mi kha ke na trasu Pupu Folk TV gi notification lak pangai bada ware sapana yam nungai jei adum ngai biramo khoi nungai ba content kya ma puduna lak jage 43 minutes thousand le khoi live loisilakpagi tanja dusu je yosalae kaya da 50 da loisilgadra oi 50 da loisinjake akoi hoi Chesa Maris thagachari aidi chegi manakta la aga chegi khonjel se thamni thank you ado ai khonjel tambadi kamai dunu khangni thagachari thagapirakta dadagi khonjel ne haiba thajadi na thame kaimi gi ga sabado thajada bazani da hanadi khon makhal maroina villain gumba adaiti khara tappa sa mayamna live ta taji babo kilama ai hojik ta hanjagi darje sai ta ta da busu yaroi ahan yamna hanuba hai tare ko ahan gi vocal se live tam da taram gi roi ba darje ki makhon dagi dialogue ta natrasu wahai ama ngaki hojik sagat la kanda yam ahan oi bagi vocal amtang mayam tamina se basi ju mayam su nungai gani na ina khanjai ba ngai mina si dialogue ama ekta tok san biro ne ahan yam oi ba magi ngai mina si ko mayam
ꯌꯦꯡꯕꯤꯔꯤꯕ ꯏꯁꯥ ꯏꯁꯨꯁꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯒꯦ ꯄꯨꯟꯁꯤꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯍꯥꯏꯕꯁꯤ ꯁꯨꯡꯊꯝ ꯊꯝꯃꯣꯏꯗꯕꯅꯤ ꯃꯁꯤꯅ ꯑꯃꯥꯡꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯀꯟꯕ ꯑꯈꯥꯡ ꯀꯟꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯕ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯑꯣ ꯚꯣꯀꯦꯜ ꯑꯩꯈꯣꯏꯒꯤꯅꯦ ꯑꯍꯟ ꯁꯥꯕꯁꯤꯡꯗꯗꯤ ꯇꯥꯔꯝꯃꯅꯤꯕ ꯗꯕꯤꯡꯗ ꯑꯗꯨꯕꯨ ꯀꯅꯥꯅ ꯁꯥꯏꯗꯣ ꯑꯗꯨꯗꯤ ꯈꯪꯉꯝꯃꯣꯏꯕ ꯑꯗꯨꯁꯨ ꯗꯥꯔꯣꯖꯦꯁꯅ ꯁꯥꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯂꯥꯏꯞꯇ ꯑꯩꯅ ꯍꯥꯏꯗꯣꯔꯝꯃꯤꯁꯤꯅꯤ ꯆꯤꯆꯦꯒ ꯗꯗꯥ ꯅꯣꯏꯅꯤꯁꯤ ꯄꯣꯛꯃꯤꯟꯅꯕ꯭ꯔꯣ ꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩꯌꯦ ꯔꯥꯁꯤꯁꯨ ꯌꯥꯝ ꯂꯩꯌꯦꯅ ꯊꯝꯃꯦ Thank you. ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯅ ꯍꯥꯏꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯊꯣꯛꯂꯛꯄꯗꯤ ꯑꯇꯣꯞꯄ ꯀꯩꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯤꯆꯦ ꯗꯗꯥ ꯁꯄꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯊꯕꯛ ꯆꯠꯀꯗꯕ ꯇꯜꯂꯦ ꯅꯣꯏꯒꯤ ꯂꯥꯏꯞ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯁꯨ ꯑꯗꯨꯝ ꯊꯥꯔꯒ ꯌꯦꯡꯉꯒ ꯆꯠꯂꯣ ꯂꯥꯏꯞ ꯂꯣꯏꯗꯤ ꯂꯣꯏꯗꯧꯔꯦ ꯃꯀꯛ ꯃꯌꯨꯡ ꯐꯔꯨꯞ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯃꯛ ꯇꯧꯖꯒꯅꯤ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤꯀꯣ ꯆꯤꯆꯦꯅ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯗꯥꯏꯂꯣꯛꯇꯨ ꯇꯥꯍꯧꯗ꯭ꯔꯦ ꯆꯦ ꯁꯨꯃꯤꯂꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯅꯈꯣꯏꯅ ꯌꯥꯏꯐꯕꯗ ꯑꯣꯏꯌꯣꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯌꯥꯏꯐꯕꯗ ꯑꯣꯏꯖꯒꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯣꯏ ꯅꯣꯏꯒꯤ ꯑꯇꯩ ꯅꯠꯇꯦ ꯁꯥꯎꯅꯤꯡꯁꯤ ꯂꯥꯏꯞ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯛꯄꯗ ꯏꯄꯟ ꯀꯩꯃꯤ ꯑꯩ ꯁꯥꯎꯅꯤꯡꯉꯛꯑꯦ ꯁꯥꯎꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯃꯌꯥꯝꯅ ꯉꯁꯥꯏ ꯊꯥꯒꯠꯄꯤꯔꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯃꯗꯣꯏꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯁꯨ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯨꯒ ꯊꯕꯛꯁꯨ ꯂꯦꯞꯄ ꯌꯥꯗꯕꯅꯤ나 ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ ꯀꯣꯟꯁꯝ ꯁꯅꯥꯇꯣꯟ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯁꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯊꯥꯖꯗꯦ ꯌꯨꯇ꯭ꯌꯨꯕ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯋꯥꯔꯤ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤ ꯂꯦꯞꯇꯅ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯌꯦ ꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯇꯥꯅꯕ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨꯝ ꯁꯦꯝꯖꯒꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯌꯥꯏꯐꯔꯦꯅ ꯐꯔꯨꯛꯅ ꯍꯥꯏꯕꯤꯔꯛꯏ ꯌꯥꯏꯐꯔꯦ ꯐꯔꯨꯛ ꯌꯥꯝ ꯍꯩꯌꯦ ꯗꯗꯥ ꯌꯥꯝꯅ ꯐꯖꯅ ꯄꯥꯎꯇꯥꯛꯅꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯇꯥꯛꯅꯦ ꯁꯄꯅꯥꯅ Thank you, ꯊꯝꯃꯛꯑꯦ Sapna. Thank you very much. ꯗꯗꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯝꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯄꯣꯛꯄꯗꯒꯤ ꯍꯧꯔꯛꯄ꯭ꯔꯣ ꯀꯣꯔꯣꯗ ꯑꯕꯦꯝꯅ ꯀꯩꯅꯣꯅ ꯇꯝꯃꯛꯄꯁꯦ ꯑꯕꯦꯝ ꯄꯨꯌꯥꯝꯅ ꯃꯁꯤ ꯏꯁꯥꯅ ꯄꯥꯝꯖꯔꯨꯕꯒꯤ ꯏꯁꯥꯅ ꯍꯣꯠꯅꯔꯨꯕꯒꯤ ꯈꯔ ꯇꯝꯖꯔꯨꯕꯒꯤ ꯈꯖꯤꯛꯇꯪ ꯍꯩꯖꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯃꯃꯥ ꯄꯣꯛꯅꯨꯡꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯦꯂꯦꯟ ꯂꯩꯔꯛꯑꯕ ꯑꯗꯨꯅꯤ ꯑꯥꯔꯇꯤꯁꯇ ꯑꯗꯨꯁꯨ ꯃꯔꯨ ꯑꯣꯏ ꯍꯣꯏ ꯄꯣꯛꯄꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯥꯔꯇꯤꯁꯀꯤ ꯃꯒꯨꯟ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯃꯥꯜꯂꯦ ꯑꯍꯜꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯁꯨ ꯗꯗꯥ ꯍꯣꯏ ꯆꯦ ꯍꯣꯏꯅꯕꯨ ꯇꯧꯕ ꯗꯥꯏꯂꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯛꯆꯩꯌꯦ ꯆꯦ ꯑꯃꯗꯤ ꯗꯗꯥ ꯊꯦꯡꯛ ꯌꯨ ꯑꯕꯦꯝ ꯍꯣꯏ ꯑꯗꯨꯅꯦ ꯑꯩ ꯑꯍꯟꯒꯤꯁꯦ ꯑꯗꯨꯝ ꯂꯥꯏꯞꯇ ꯇꯥꯔꯝꯈꯤꯔꯣꯏ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯃꯌꯥꯝꯅ ꯇꯥꯍꯟꯒꯦꯅ ꯈꯜꯂꯤꯁꯦ ꯌꯥꯝ ꯃꯥꯟꯕꯅꯦꯕ ꯍꯦꯔꯥꯆꯟꯗ꯭ꯔ ꯀꯔꯝ ꯀꯥꯟ ꯄꯤꯔꯛꯇꯣꯏꯅꯣ ꯆꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯊꯥꯒꯠꯄꯤꯔꯛꯇꯣꯏꯅꯣ ꯆꯦ ꯖꯦꯂꯤꯅꯥ ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯑꯩ ꯃꯇꯝ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯍꯥꯏꯖꯈꯤꯔꯣꯏꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯥꯏꯚ ꯂꯣꯏꯗꯣꯔꯦ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯃꯤꯅꯠ ꯑꯃꯇꯪ ꯉꯥꯏꯔꯦ ꯂꯥꯁ ꯀꯃꯦꯟ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯁꯣꯅꯝ ꯑꯃꯗꯤ ꯔꯣꯖꯦꯁ ꯑꯃꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨꯅ ꯊꯝꯃꯛꯑꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯨꯋꯥꯡ ꯃꯥꯏꯆꯧꯑꯅ ꯍꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯖꯒꯦ ꯑꯣꯏꯖꯒꯦ ꯑꯄꯟꯕ ꯂꯩꯇꯅ ꯂꯦꯞꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯉꯥꯏꯍꯥꯛ ꯐꯖꯅ ꯇꯧꯃꯤꯟꯅꯔꯦ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯂꯣꯏꯅ ꯇꯥꯖꯔꯦ ꯑꯗꯒꯤ ꯁꯄꯣꯔꯠꯇꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯄꯥꯊꯣꯛꯄ ꯈꯣꯠꯄ ꯅꯪꯗ꯭ꯔꯦ ꯃꯇꯝꯅ ꯍꯧꯖꯤꯜꯂꯛꯄꯅꯤꯅ ꯄꯥꯊꯣꯛꯍꯧꯗꯕ ꯆꯤꯊꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ